Iramdam Ipau YouTube channel miyang tabiriba punam putaramna okchari ngasi phongkhiba tongan ba pauche singdagi maruoiba pau khara pathokchari ahanbada maruoiba pau MLA Kemchana Litan Sarai Khongkuki relief camp ta laklam khibadu kuki IDP sing yaning di haina phongdorakli Orange Festival da saruk yaba lakpasing asoy angam thoktanaba amadi angamba mateng pinaba thorang tawre haina Rongmai Naga Council Manipur na thadorokpa cherol amana phongdorakli Regional political parties singi apunba kholaw lorokpada central government na tumina leithokpa ngamloi haina NPP gi National Vice President I Hemachandra na phongdokre amadi luchingbagi famunabada aikhoi amu hanna mikha pologom se haina nongthongbam Rupachandra na phongdokre haujik pau sandok na pizari Tang Nipan Taramathoi 2025 Pung Taramathoi Tabada Journalist Amana Ebu IDP oina mut phongdok pu haina haiki ene su mut phongdok hi aduga IDP oina Khemchan ga mari su lei lei nete Khemchan khongsu khangte MLA Kemchana Litan Sarai Khongkuki relief camp ta laklam khibadu koki IDP singna yaning de hairi ngarang singjamai kendra gi MLA Yumnam Kemchana Litan Sarai Khong relief camp ta laklam khiba khongsat ado relief center asida leiriba koki IDP singna taramna okte amasung yaning de haina phongdorokli relief camp asigi in charge lun khojau baite na thador khiba cherol amana hairibadi relief camp aduda leiriba inmate singna thabak suba chana khringai camp asida angang nupi amasung sahi yamlaba ahan singna leiringai matamda Hana mangjongna na khanghalakpa tawdana MLA Kemchana BJP gi worker singa loinana mafam aduda lakhibani MLA gi khongchat adu thangai sengbadi kamjong visit gi damak lakhibani loinana camp aduda miam amasung daita leba inmate sing leitringai da karisu khangjadaba angang singa photo kapmina khibani MLA gi asugumba masagi khudongchaba launaba khongchat asi camp asida leiriba IDP singna taramna okte asigumba thawong sing asidagi IDP singna lapna lei loinana asigumba yamna sensitive oiba matam sida leader singna daita leina transparency leina amasung pukchen sengna thabak tawbiyo hairi kuki NP ukruna thadorok pacherol amanasu MLA Y Kemchana Litan Sarai Khong relief camp ta unauthorized amasung uninvited oiba mongda lakhiba adu akan mamongda condemn tawi asigumba khongchat asiluk pasina yaba ngamloi irang mayok naringai yum kai kaya mang takhiba khul kaya mai thakhiba matam aduda tumina leiki haina penda phongdokladuna mahakna matam aduda mara leitaba sing amasung justice ke damakta lepkhibra haina hanglakdei loinana khudakta amadi hana karimta khanghalamba tawdana relief camp asida lakhiba asina hairiba sing adu kokadaba natte ukhul tangkhul ichil inaw sing leiba si yenglaga akaknaba maitai sing lambi asi fauduna chatok chasin tawbagi ayaba pibani hairaduna koki NP ukhulna koki miam gi right safety dignity gi damakta lepli loinana hairiba thawong asi protocol amata yaudana koki area da political figure singna chatpagi open permission phangi haina loroidabani hairi RNCM na Orange Festival da saruk yaba lakpa sing angamba mateng pinaba thorang tawkhre Tha asigi taraga taretagina taraga mapan phawba Tamenglong district headquarter pangthokadoriba taraga nipan suba state level Orange Festival da saruk yaba lakpa sing angamba mateng pinaba amadi chathok chachin tawriba singda asoy angam thohandanaba Rongmai Naga organization gi front end organization sing amasung Rongmai khul mapan na root khudingmakta monitor tawnaba Rongmai Naga Council Manipur gi maikaitagi appeal tawkhre council asina thadorokpa cherol amana hairibana Rongmai miyam gi mahut silaga council asina Orange Festival asiga mari lainana miyam da yafa paujel pirakli organization asigi maikaidagi tongan basia sosing amasung district administration singa khosamnaduna Orange Festival asida saruk yaba lakpa singda angamba thakta hospitality amasung khudongchaba pina bohonagani festival asida mipung khudingmakna saruk janaba appeal tawbaga loinana hairiba festival asi pangthoklingai manungda tongan ba community sing organization amasung political party singna region asida amasung state ki santi amasung security da akaiba pigadaba thawong amata chathadanaba appeal tawri loinana region asida social amasung economic growth promote tawnaba hairiba festival asina khudongchaba ama piba oirasunu haibaga loinana festival asida saruk yaba lakpasing amadi chathok chachin tawriba sing khudimak asoy angam thoktanaba angamba mateng pinaba su council asina mari leinaba singda appeal tawrakli North East ko ba apunba platform amadagi laurabadi Delina ikhogi kholaw ta daba yaroi haina NPP gi National Vice President I Hemachandra na phongdorakdi
Manipur gi hojik oiriba phibam asida karamba mayonda chunggadage amadi resonant platform ama oiriba One North East ki oiba apunba khola ama punna lawminarabadi Dilina ikhoi gi wakat tagani haibi wakhalonda NPP da yaukhibani haina NPP ki National Vice President oina khalaklaba ex Minister I Hemachandra ngasi airport ta pawmisinga unaba amada phongdokhre mahakna makhatana haikibada Manipur gi hojik oiriba yamna nungaitaba phibam asida awaba amadi nungaitaba thodoksin asida mahakna matam khara tumina leiba malabasu political ge arena asida tumina leibadi natte mahakna Congress thadokibasi sahi amma makai helakle Manipur gi phibam sida political gi oibo wakhalon asiga onna tainabada leiriba phibam asida karamba mayon chungbadagi haibadu khallaga Puno Sangmana President oiramba aduga hojikna Meghalaya gi Chief Minister Conrad Sangmana President oiba NPP asida yaukhibani Party asi mahakna su yamna pamjabadagi Congress thadoklaga NPP da yaukhibani North East ki hojik leiriba phibam asida apunbagi oiba platform ama sagatnabagi pandamda NPP gi National President Conrad Sangma amadi Tripura gi Pradyot Malkiana chingbana One North East haiba platform ama puthorakhibasi afaba khongthang amani North East ki oiba apunba platform ama leiragadi Delina region asigi oiba issue singda tasinadriba kaya asida apunbagi oiba kholaw ama lakpaga loina apunbagi platform amada punminarbadi anauba mayon ama lakna bahonabada achouba lambi ama oiga dawribani mahakki anauba political journey amasung chapter asi hanadagi yamna tongali masi political gi oiba yamna mari leinaba ama sunatte mahak masamakta mangarakaduna minister amasung MLA fawbo oiramle adubu waribasi Manipur gi hojik leiriba phibam asida karamba mayonda chatkadage haibasini sana leibak Manipur si hanagumna ingtappa santi laihanaba honaba haibasi yamna mathau tai adubu masi araiba amadi oiroi hairaduna santi leiba lamdam ama ohenaba honabada NPP na achouba thodang lawgani haiki aigi damakte taibak am problem khande adu thamoi su yamna nasi thuklau budu ndu su poi yam layokte ne khande adubu nasigi sai haibi gi bududa Singna matam khara aya hoi highway ai so detail ki arena se kitan leiruba manbana ni adu tumina leiruba nati adubu ya Congress habokki bisi ena bajabuda chahi amma makai surmaning khali ma thai adu adu matunda ya lungna yamna Manipur da leiruba diki kiba masila laksuba diki waba tagiba ko yam kai tabu to ko bisi nda political oiba wakhanji gi ona taina boda ko kamaina mayon se chumdage se khanjada leibu adubu koi NPP haiba National People's Party aru oina ko ji Puno Sangma ji na start gi ba music na Conrad Sangma na ko dikto party se unda hana dagi su yamna pamjaba hai tare yamna pamjaba party to oibani na ya masigi masigi party se gi ai pamjaba masida yaujening bagi ke no hamin leiba adubu digan laiba gi political Sahi aniga tha taret hanna yengludraba yum kaya marum phibam sokna lairamba kokomina thengnakre amang ata thoklaba singi chang yenglaga selfang hannaba kokomina Bishnupur gi Deputy Commissioner da haijakre Lanjena rubadagi mayum da hanjilaklaba Laimram waroi chingi khunja singi yumthong khuding changduna amang ata thoklaba phibam yengsenbinaba Coordinating Committee on Manipur Integrity na Bishnupur District ki Deputy Commissioner da aiba cheron pesanduna wakat khre Laimram waroi chingi phibam yengsilaba matung Rehabilitation and Resettlement Committee of Internally Displaced Person Bishnupur District ki thausu puriba Deputy Commissioner da pisin khiba cherol aduda hai matam sangna yengsinbidabana maram oiduna yum mari mapung phana amang ata thoklamba thengnaki hairiba yumsing adu nauna sabagi mathau targani khul aduda leiriba yumthong ayambada sinaba yaba toilet matik chana leitaba maramna Swachh Bharat Abhiyan gi wahan thok lehelleroi yum taret mapung phana amang ata thokpagi matakta atai yum chada humdra dagi marfu phawba nauna semjin sajinbagi targani phibam soklaba yumsing adu yengsilaba matungda mathau tabagi matung ina yumthong khudimakta selgi tengbang pinaba thorang lokhat piyo Laimram waroi ching tangphamda security ngak senbagi matangda cherol asina hai tongan basia so amasung maike kyadagi mateng pangba lakpa misam miyamna kul asida changnaba hotnabada security na apan ba thohanba maramna arembada matam manghalle hojungmakki oina khul asida khudong thiba thokningai oidaba maramna khulgi changphamda jackson thorang lokhatliba security personnel sing adu kukina khundaba mafam amasung maitaina khundaba mafam gi marakta oina thambiduna jackson thorang lokhatpiu khulgi changphamda security personnel masing yamna thamba maramna khunja sing chathok chasin tawbada chauna awaba mayoknare cherol asina makha tana hai
कोकोमीना मफम अदुगी फिबम यंगसिनबा चटपदा सेक्यूरिटी के ओइबा मरमदगी मतम सांगना खुलदा चंगबा याखिदे खुंजासिंग अमसुंग मतेंग पांगबा लाक्लिबसिंगदा थेंगनरिबा खुदोंचादबसिंग असि कोहन्नबा अखन्नबा थौरांग अमा लौखटपियु पनबा याबदि कांगलुकपि इरांगना मरम ओइरगा चाही अनि मखाई हेना लांजेनरुरबा लैमराम वारोई चिंगी खुंजासिंग था असिगी अहानबा चयोलदगी लेंगाकी अखन्नबा थौरांग अमगी मखादा मसा मसागी मयमदा हनरकबा हौख्रबनी मतम सांगना यंगसिनबीदबा मरमना युम अयाम्बा फिबम सोकलंबदा नतना नौना अमुक साबगी मथौ ताबा युम कया मरुमसु याउरी लोइनना कोकोमी की टीम अमना अवाब तारबा मियाम अदुगी फिबम हक्थेनंगना यंगसिनखिबनी हाइरी अखोई मसन पुनना लेमिनद्रबा मखै मणिपुर कनबा ngamloi चिंगतम अमा तोइना पुनसिनबा वारी सानबगी थबक चथरी हाइना एन रूपचंद्रना फोंदोखरे चाही खुदिंगी यूनाइटेड पीपल्स फ्रंट यूपीएफ मणिपुरना पांथोक्तुना लाकपगुम चामगा मौद्रानि थोइरकसु नेशनल रिकॉन्सिलिएशन मंथ थोरम ngasi थौदोखिबगा लोइनना अखोई पुनना लेमिनद्रबा मखै मणिपुर कनबा ngamloi चिंगतम अमा तोइना पुनसिनबा वारी सानबगी थबक चथरी हाइना यूपीएफ की प्रेसिडेंट नोंथोंबम रूपचंद्रना फोंदोखरे ngasi नेशनल रिकॉन्सिलिएशन मंथ हौदोकबा अदुगा मरी लैनना यूपीएफ के थौमिसिंगना सेंगलबा लाइफमलेन कंगलादगी सेंगलबा मैरा लौरबा मतुंग मणिपुर प्रेस क्लबता अचंबा थोरम अमा पांथोखी थौरम अदुदा चीफ गेस्ट ओइना प्रोफेसर नौरिम जॉय कुमार गेस्ट ऑफ ऑनर ओइना यूपीएफ के एडवाइजर के एस रतन एल जदुमनी डब्ल्यू सेकेंड अमदी यूसीएम के प्रेसिडेंट वाई के धीरेन सुय सरुक याखी थौरम अदुगा मरी लैनना यूपीएफ के प्रेसिडेंट रूपचंद्रना हाई तोंगान तोंगान मफमसिंगदा सोशल सर्विस स्ट्रीट कॉर्नर मीटिंग मियाम अमुक हन्ना मिकअप थोक्तुना वखल तामिनबगी थौरमनसिंगबा पांथोकनी मधुदसु नतना था असिगी तरागा मापनदगी होरगा अवांग नोंपोक लमदम अमा ओइरिबा मेघालय असम त्रिपुरा नचिंगबदा चतुना लमदम अदुदा लेरिबा इचिन इनाउ तासिन खोमजिनदुना अमत्त ओइना पुन्ना लेमिननबा होनगनी मधुगी मतुंग मणिपुरदा अमु हलकलगा 2023 की जनवरी 3 तगी तोंगान तोंगानबा डिस्ट्रिक्टसिंगदा बाइक रैली चतुना मियामदा पाउजेल पिरबा मतुंग कांचीपुरदा लेबा निंथौ गंभीर सिंगना नोंगा खिबा मफमदा थौरम असि लोइसनगनी हाइकी महाकना मखा ताना हाई लमदम असिदा फुरुक कांगलुक कयाना तामिनबा लमदम अमनी अदुना लमदम असिदा लैरिबा सीएसओ खुदिमक आइगी मीगी हाइबो वाखलोन असि थादोक्तुना अखोई पुन्ना इरमदम असिगदमक लेमिननबा होटनामिनसी मसिगदमक वारी साबगी थबकसु लेप्तना चथरी मसिगुम्बा तंजा असिदा लमदम असिदा लैरिबा पॉलिटिकल पार्टी सिंगना राजनीतिगी ओइबा तोखाइबो वाखलोन अदु थादोक्लगा अपुनबा मणिपुर अमगिदमक करी तौबा मथौ ताबगे हाइबदु खनबियु हाइखी थौरम अदुगी नुंगी ओइबो वारोल पिरुदुना यूपीएफ के जनरल सेक्रेटरी सोइबम अनिलना हाई मतम अमदा निंथौकोल मनुंगदा मरनाइगी ओइबो वखल मागी मागी हाइबा कया खनरक्तुना मचेत मचेत तारकपदगी चाही तरे खुंताक पथोक्तुना लमदम असि हिंगटपा ngamloriदबा मोंग अमदा लाखी अदुबो इंग्लिशिंग अमगा चनिपान तारागा मापन चनिपान कुनगा तरुक चाही तरे खुंताक लिंगै मनुंगदा कासारदा लांजेना दुना लेखिबा गंभीर सिंह अमदी मनाउ नरसिंहना ब्रिटिश की मतेंग लौदुना मणिपुर लेभे संगतुना आवासिंग मणिपुर दगी तांथोक्तुना अमुक हन्ना मणिपुर निंग तमदुना 1993 ता गंभीर सिंह निंथौ ओइना पानखी मचन मनाउ अनिना मचोई मचोई तारुरबा मणिपुर बु अमुक हन्ना सेमगतखी अदुबु ngasi फावबा खुंदामिनरिबा अखोई खुदिमा अमतो ओइना पुनसिनबा ngamdana लेरी चिनकुकी नार्को टेरोरिस्ट सिंगना चथरकपा लांदा खुंताक लांसिबगी फिबमदा लेरी मणिपुर थुगाई मैतै यैथेकनबा पिरकलिबा साफुसिंग अखोईगी अपुनबगी पांगलना थेंगनबा नतना ngamloi मरम अदुना अखोई पुन्ना मिकअप थोक्तुना अमुक हन्ना खुंताक हंदनबा होटनामिनरसि हाइखी आईडीपी सिंगना मयुमदा हंजिनबगी लेंगाकता थाखिबा मतम नुमित कुनगा माथोइनी खक्ता ngaire संगाई फेस्टिवल सरुक यारुबदा फंगलकपा सेनफम आईडीपी सिंगदा सिनाहल्लु हाइरी आईडीपी सिंग मसा मसा की मयमदा हंजिल हन्नबा थाखिबा मतम लोइरकदबा नुमित कुनगा माथोइनी खक्तमा ngaire लंबोई खोंगनांखोंगदा चथरकपा इंटरनेटली डिस्प्लेस पर्सन सिंगी प्रोटेस्ट नुमित मापन्नी सुजिनख्रे आईडीपी सिंगी प्रोटेस्ट अदुदा वांगांगलादुना वाइल काटिगी पाउसेगी एडिटर निंगोंबम हेमंत कुमार ना हाइखी संगाई फेस्टिवल पांथोकपिगनु हाइना आईडीपी सिंग ना थिंखिबदु मरम अनी खकनी मरम अमना फेस्टिवल अदुदा थादरिबा सेनफम सिंग अदु अवाबा नंगलबा मियामदा थादबियो हाइबा अमा अदुगा अतोपा अमना मियोइबगी पंगफम थोकपा हकसिंग फंगल्लो हाइबसेनी महाकना हाइखी यामना ngannna हाइबदी थौरम अदु पांथोक्तिनगी मांगजोंगना कोकोमी अमदी आईडीपी सिंगना संगाई फेस्टिवल मियाम सरुक याबिगनो हाइना लाउथोखी अदुबु मियामगी वकत अदु तादना मियोइ खरना सरुक याखी अदुगा हौजिंगना सरुक यारुरिबा कांगबु अदुना लांजखरे ngakपियो हाइदुना सोशल मीडिया दा अमदी पाउचे सिंगदा पिकथन्ना फोंगरी
adumna tawruga wathok asi loisinba chumloi madugi mahutta makoina festival aduda saruk yarubadagi fanglakpa senfam du envelope amamamda haplaga IDP singi welfare da sidna thila u haifam thoi sumang lila party mangana so utpada selke yamna pirakhibage jagoi saba artist singdana amadi association dana lupa ke yamna pirakhibage haibadu loina ma kokomigi khutta leiramgani makoida sangai festival silba kangbuna sinarkhiba senfam sing adu mayeng amata tahandana sinahanaba kokomina thaudang lofam thoi Manipur University Law Department ki head Dr. Y Premanandana haiki Churachandpur da leiramba maitai sing afam adu da changdaba yaroi madu aikhoi pumna ke phangpham thokpa right ni right ase soidana maki ikai khumna pham thoi miyambu mafam adu da changhan bahai basi government ki tawpham thokpani amasung IDP singna aikhoi mafam adu da soidana changani haibasi achetpa phirep amaga loinana leigadabani aikhoina maduna ningjing mangjingna leiragadi aikhoi gi right mangkhibaga chap managani matam changba natraga changdaba haibadu yengloidabani aikhoi gi poknafam lamdam oiriba yumdu da change haibada thinge haibasi leiba asigi lona yaroi haiki All web na maram oiduna Manipur yauna yellow alert lokthokre Indian Meteorological Department IMD na Manipur yauna awang Bharat ki saruk singda ka hena lechil thagani haina lokthorokpaga loinana miyamna section nanabagi damak yellow alert lokthokre awang nongpok ki oina Manipur Mizoram Meghalaya amasung Assam na singba state singda ngasi numidang dagi horga chaliba tha asigi tarani thoi phawba chatliba tha asigi taragani thoi phawba lechil ka hena thagani hairi Maduta natana Punjab, Chandigarh, Madhya Pradesh, Chhattisgarh, Telangana, Uttar Pradesh, Odisha na chingba state singda su ka hena lechil thabagi phibam mayok nagani hairi phibam asi mathangi numit kharni da su leibi yai hairi awang nongchup amasung India ge nongchup thangba saruk singda December 10 amasung 10 gani thoi asi ka hena lechil thagani yellow alert lokthok khibam pham sing asida leiba miyamna section bagi tangai fadaba lei IMD की official website ta changduna oirakpa yaba phibam sing adu khangdokna ba honagadabani hairi awang bharat ki saruk singdadi phibam asina maram oiraga ingbagi chang celsius degree ani dagi mari fawba hai tharakpa yai hairi